Imphal Jiribam Lambigi Nongna Samgatkiba Irang Thong ngasi Sangaragani. Ngasi Chief Minister Nongthoman Biren Singh amadi Forest and Environment Minister Awangbong Nyumaina Sangapgi Thoramatuda Saruk Yagadori. Masida sunatana ngasi Irangda Nongna Sagadaba RCC Thonggisu Urep Uyung Tamgani. Nongna Sagadoriba fit Chama Yangkai Sangba RCC Thongasi Punna Lupa Crore Nipumapan Galak Kuntramathoi Changna Sagadabani. Ngarang numidang More Police ki Additional SP Operation M Amit Lusingba Commando amadi Police ki team amana More Kaitel manungda famliba tongan ba dukan amadi hotel kaya dagi yamlaba Myanmar romdaki pusalpani haiba beer yu amadi lagaw maru kaya phagat mangongkrai. Hairo Kendragi MLA Dr. Thoksam Radheshyam gi midyang makha dangasi Bharatiya Janata Yuva Morcha BJYM Hairo Kendra nasilaga Hairo apunbada Mega Social Service Camp ama pangthokre. Ngasi ayuk angan badi hauna masing yamlaba BJYM Hairo Kendra gi nahasingna masa gi chana ba kuchukulai painaraga Hairo Part 1, 2 amasung 3 gi lambi sing sengloke. Malim gi oina COVID-19 positive oikiba missing crore taruk lakuntra lising marifutraga chatret kumudra mari sukre. Laina asina maram oiduna laikidaba missingna laktara mari lising kumudra mapan ga chamari ni futaruk sukre. India gi oina su hauzik fawbada positive oikiba mioi lak marifudra mari lising humpuni thoiga chanipan suna mapan sukre amadi laikana bangam dana COVID-19 na maram oiduna laikidaba mioi lak ama lising kuntra taret ka chatur kun mathoi sukre. Center na lebak asigi longmi singi interest sok dana ba thabak kaya paikhatli haina Agriculture Minister Narendra Singh Tomar na phongdokre. Wafamase ngarang New Delhi gi Vigyan Bhavan da iho hauri ba longmi singi lusingba singa unabada phongdokibani. Unabaduda Commerce Minister Piyush Goyal amadi Minister of State for Commerce Som Prakash saruk yake.